Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokjari ngasi amuk lawbirasi Tingkhanggi Leirang kunmari subatangka Laizana gari dagi kumthakibaduda ansudu fuk hogalaklaga makoktu cheptharaga pakhatna hairai Tacho kaidu tumina yenglaga leiridubo inamase kumthakrise kamai tawdino Punsibadi ansuna haridu machi lengde thausadana mamittu khuzillaga laizada dumak yengi laizana lamjingba kauraga chensinkibadu ubada sakfamdu khangon oli yamthuna garigi thongdu hangdoklaga chenchat tawduna laklaga laizagi makhutu taphai Laiza sumagi makhutu farakpaduda mamaidu sat leithorai punsibana magi makhutu pairaga mamittu khana yenglaga leirambadu ubada laiza du khangprek khangi lamjingbasu punsibana laiza bu phabadu ubada lepa ngamboi ngamdaboi masadu thok nomlaga ngakna yenglaga lei punsibasu laiza gi makhutu thadoktabi tablap hairai yamthuna gari daka Laiza su khoishangna makhutu satoknaba yam kanna honai punsibasu machi lengde sorap makha tarai si thokane haise ai ngasai na khangkrabani adugi aina nangbu thilloi haibani yum yodringeda lam henbana hale chatlamdai daina break fabada kem kanadre nama pansinradi yarudri yum chaslao Masi hairaga punsibadu laizagi makhutu khangchingchingi laijisu sawningwani henman kidana punsibagi mamaiduda tin sisalai Tauriba mataudu ubada garida tongliba laisabi ahumdusu pakhatna kumtharai Punsibasu mamittu khangui ushinki mamaidu hafet nakanda leithoklaga makhut khunamduna maida tairiba tindu taithoi laijasu mamitta mapi ira cheladuna thawai chakna hairai nangna taruse karino ha nangi mit aise kari oina ubano aise nangi mittuda laifetibi oina ubro aigi punsiba nangna sanani ngomongda sanani base karigino ai yam wari aibu thadokpiro kairaba thamoisiga sagonaraga punsise ingna chikna iyumda hingjage noi kanamta aibu nuksibigano Asi hairaga laijadu he kapi lamjingbasu makhongdu hairang thangduna laijagi manakta changsilai Laijagi makhutu punsibana faribadu ubada akanba khonjelda maroldu ifai faina laurai kanano aigi laijagi khudang pairido thado yam thuna thado hairisini natragadi ngasi aina nakhuto thudekani Punsibasu mamaidu sat laithoklaga mamittu fairap lamjingbade yenglaga khumlai hana nangi laiza oiramlabusu ngarangdagidi khoirakpam punsibagi laiza oikre mapuroiba aina magi nupigi khudang paibda kanana thingdoino nari lerdi chongthoro nakhori jamda metkhaiga hatoke Laijasu lamjingbagi phibamdu ubada kapli hairai talamjingba nang adumaina tawgano nangi na tawdo ai yengba ngamdre ai landabani ai isana yaraga chenba nati mana pharaga chenbani ai ngasisu nangi laijado adumak oiriye ai nangi damak lepiye talamjingba Laijagi wadu tabada punsibadu tension khawang wangkhalai mamittu ngangsilai khonjaldu tablapna khutsamani muning chapa wairagano damdam sandarakani Tanjadu da lamjingbadu chensilakduna laijagi khudangdu tappaigi tawi punsibasu thausadana lamjingbagi makhutu fat inthoklaga laijabu satchingsilaga magi tungda thami hojikti nupise aigi ore nangna site hero hore lambi sida I taba nungaite nui mayamgi marakta aigi thawai thanamlaga ai chatpa ngamloidori inakta lingdana thamjawurage Asi hairaga punsibadu laijagi makhutu pairaga sor chingi laijasu punsibagi makhutude yalaga leibaktuda makhongdu sitlaga hi kapladuna thamoi sokna hairai kadaidano aibu purisibo ai nangbu nungsiba ngamloye kaigino nangna ikaibasu yam khangdrisibo aigi apamba nungsiba machet ama phawo yaudaba nanga ai karamna punsi chupa lemina doribano ai nanga mikup ama phawo lemina ngamloye punsibasu laijana chaknaba dum khumlai Nushi kaide kyarak haiko habano Gari makhongda leiriba nupi ahumdusu laijagi matauduna nungaitabana loinari laisabi amana hairai Kaino inamase faraga cheli jalo as aidi namagi matause yengba ngamdre Hairakliba waduda ansusu fatkumlai Khangdi ngasai diam harauna leibani faraga chelakpa mandi lamjingbasu makhongdu hairang tawraga Nangna shyamna mi strise karigino nupibu pharaga lawni khaliba nangbu karamba mino nupini yabidradi yanaba hainaraga koi yadro
ꯃꯤꯒꯤ ꯅꯨꯄꯤꯕꯨ ꯃꯨꯜꯂꯤꯗꯨꯕꯨ ꯅꯃꯥꯏꯗꯨ ꯀꯥꯏꯗ꯭ꯔꯣ? ꯃꯟꯇ꯭ꯔꯤ ꯃꯆꯥꯅꯤ ꯀꯥꯏꯅ ꯀꯤꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ? ꯀꯥꯟꯅꯗꯦ, ꯂꯥꯏꯖꯗ ꯊꯅꯝꯃꯣ. ꯅꯪꯅ ꯀꯣꯛꯇ ꯊꯨꯒꯥꯏꯗ꯭ꯔꯤꯉꯩꯗ ꯂꯥꯏꯖ ꯊꯅꯝꯃꯣ ꯍꯥꯏꯗꯤ ꯁꯠ ꯊꯅꯝꯃꯣ. ꯑꯁꯤ ꯍꯥꯏꯔꯒ ꯂꯝꯖꯤꯡꯕꯁꯨ ꯇꯥꯟꯅꯔꯛꯏ. ꯂꯥꯏꯖꯁꯨ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯇꯨꯅ ꯂꯝꯖꯤꯡꯕꯗ ꯌꯦꯡꯂꯒ, ꯇꯥ ꯂꯝꯖꯤꯡꯕ, ꯑꯩꯕꯨ ꯑꯝꯇ ꯈꯥꯝꯃꯣ. ꯃꯤ ꯐꯠꯇꯕ ꯅꯪ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯅꯤꯌꯦ. ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ. ꯄꯨꯟꯁꯤꯕꯗꯨ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯁꯤꯟꯅꯗꯦ. ꯁꯨꯝ ꯆꯤꯡꯂꯝꯕꯗꯒꯤ ꯂꯥꯏꯖꯗꯨ ꯃꯈꯥꯗ ꯉꯦꯛ ꯐꯝꯊꯈꯤꯕꯗꯨꯗ ꯃꯈꯨꯠꯇꯨ ꯁꯠ ꯀꯟꯊꯣꯛꯂꯒ ꯂꯥꯏꯖꯕꯨ ꯈꯪꯄꯝ ꯄꯝꯈꯠꯂꯤ. ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯂꯥꯛꯇꯨꯅ ꯒꯥꯔꯤꯗꯨꯗ ꯂꯥꯏꯖꯕꯨ ꯁꯠ ꯊꯝꯂꯒ ꯊꯣꯡꯗꯨ ꯒꯝ ꯊꯤꯡꯖꯤꯜꯂꯤ. ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ, ꯌꯥꯝ ꯊꯨꯅ ꯀꯥꯈꯠꯂꯣ, ꯅꯠꯇ꯭ꯔꯗꯤ ꯂꯩꯖꯧꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯊꯨꯅ ꯒꯥꯔꯤ ꯃꯃꯥꯡꯗꯨꯗ ꯀꯣꯏꯅ ꯂꯥꯛꯂꯒ ꯌꯥꯝ ꯊꯨꯅ ꯀꯥꯈꯠꯂꯛꯏ. ꯂꯩꯁꯥꯕꯤꯁꯤꯡꯗꯨꯁꯨ ꯃꯥꯒꯤ ꯀꯥꯈꯠꯅꯔꯛꯏ. ꯂꯥꯏꯖꯁꯨ ꯊꯣꯡꯅꯥꯎꯒꯤ ꯐꯨꯜ ꯂꯩꯈꯠꯂꯤꯕ ꯃꯤꯔꯔꯗꯨꯗ ꯃꯈꯨꯠꯇꯨꯅ ꯄꯣꯞ ꯊꯥꯔꯒ ꯂꯝꯖꯤꯡꯕꯗ ꯌꯦꯡꯂꯒ ꯀꯞꯄꯤ. ꯄꯨꯟꯁꯤꯕꯁꯨ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯍꯧꯏ. ꯂꯝꯖꯤꯡꯕꯁꯨ ꯒꯥꯔꯤ ꯃꯃꯥꯡꯗꯨꯗ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯒ ꯂꯦꯞꯂꯒ, ꯂꯥꯏꯖ ꯊꯅꯝꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ. ꯃꯥꯅ ꯃꯧ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤ. ꯑꯩ ꯃꯥꯕꯨ ꯂꯧꯕ ꯉꯝꯒꯅꯤ. ꯑꯩ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ. ꯄꯨꯟꯁꯤꯕꯁꯨ ꯂꯝꯖꯤꯡꯕꯗ ꯎꯁꯤꯠꯇꯅ ꯌꯦꯡꯂꯒ ꯒꯥꯔꯤꯒꯤ ꯍꯣꯔꯟꯗꯨ ꯅꯝꯈꯣꯡ ꯈꯣꯡꯖꯤꯜꯂꯛꯏ. ꯂꯝꯖꯤꯡꯕꯁꯨ ꯈꯣꯟꯖꯦꯜꯗꯨ ꯀꯜꯂꯞꯅ ꯂꯥꯎꯔꯛꯏ, ꯅꯪꯅ ꯑꯩꯕꯨ ꯇꯛꯀꯦꯁꯨ ꯇꯛꯎ. ꯑꯩ ꯃꯥꯒ ꯀꯥꯏꯅꯒꯗꯕ ꯑꯣꯏꯔꯗꯤ ꯁꯤꯈ꯭ꯔꯕꯁꯨ ꯌꯥꯔꯦ. ꯄꯨꯟꯁꯤꯕꯁꯨ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯏ. ꯂꯝꯖꯤꯡꯕꯁꯨ ꯈꯣꯡꯐꯝ ꯂꯦꯡꯗꯦ. ꯇꯨꯡꯗ ꯇꯣꯡꯂꯤꯕ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯋꯥ ꯍꯥꯏꯕꯗꯤ ꯉꯝꯖꯗ ꯃꯃꯤꯠꯇꯨ ꯀꯟꯅ ꯎꯏꯁꯤꯟꯅꯩ. ꯂꯥꯏꯖꯁꯨ ꯄꯥꯈꯠꯅ ꯄꯨꯟꯁꯤꯕꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯄꯥꯏꯔꯒ, ꯗꯗꯥ, ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯌꯨ. ꯒꯥꯔꯤ ꯈꯥꯝꯃꯣ ꯗꯗꯥ. ꯄꯨꯟꯁꯤꯕꯁꯨ ꯒꯥꯔꯤꯗꯨ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ. ꯃꯅꯤꯡ ꯍꯜꯂꯒ ꯌꯥꯝ ꯊꯨꯅ ꯒꯥꯔꯤꯗꯨ ꯃꯅꯤꯡ ꯍꯜꯂꯒ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯊꯧꯕ ꯍꯧꯔꯛꯏ. ꯂꯝꯖꯤꯡꯕꯁꯨ ꯃꯈꯨꯠꯇꯨ ꯍꯥꯏꯔꯒ ꯒꯥꯔꯤꯗꯨ ꯇꯥꯟꯅꯔꯛꯏ. ꯂꯥꯏꯖ, ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ. ꯅꯪ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ. ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯂꯥꯏꯖ. ꯅꯪ ꯑꯩꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯑꯩꯕꯨ ꯀꯔꯝꯅ ꯀꯥꯎꯊꯣꯛꯄ ꯉꯝꯒꯅꯤ? ꯑꯩ ꯉꯝꯂꯣꯏꯌꯦ ꯂꯥꯏꯖ. ꯂꯥꯏꯖꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯒ ꯂꯝꯖꯤꯡꯕꯅ ꯇꯥꯟꯅꯔꯛꯂꯤꯕ ꯑꯗꯨ ꯌꯦꯡꯂꯒ ꯍꯤ ꯀꯞꯂꯗꯨꯅ ꯄꯨꯟꯁꯤꯕꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯅꯁꯨ ꯌꯥꯝ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯕꯨ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏꯕꯅꯦ. ꯅꯨꯡꯁꯤꯕ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯁꯦ ꯀꯥꯏꯅꯗꯕ ꯅꯪꯅꯗꯤ ꯈꯪꯂꯔꯣꯏ. ꯃꯩꯆꯥꯛ ꯐꯪꯂꯤꯕ ꯑꯩ ꯈꯛꯇꯅ ꯈꯪꯒꯅꯤꯌꯦ. ꯑꯩ ꯂꯩꯍꯧꯔꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯨ ꯄꯨꯟꯁꯤꯕꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯐꯨꯗꯣꯛ ꯊꯥꯔꯛꯏ. ꯄꯨꯟꯁꯤꯕꯁꯨ ꯃꯆꯤ ꯂꯦꯡꯗꯦ. ꯃꯃꯥꯏꯗꯨꯁꯨ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯛꯇꯦ. ꯃꯈꯨꯠꯇꯨ ꯂꯥꯝꯂꯒ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯌꯦꯠꯇꯨ ꯇꯥꯞ ꯄꯥꯏꯔꯒ ꯒꯥꯔꯤꯒꯤ ꯍꯦꯟꯕ꯭ꯔꯦꯛ ꯄꯥꯏꯐꯝꯗꯨꯗ ꯊꯝꯃꯤ. ꯂꯥꯏꯖꯁꯨ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯃꯁꯝꯗꯨ ꯂꯥꯝꯂꯒ ꯐꯣꯏ. ꯄꯨꯟꯁꯤꯕꯗꯤ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯗꯦ. ꯒꯥꯔꯤ ꯊꯧꯐꯝ ꯊꯣꯛꯄꯗꯨ ꯁꯨꯝ ꯊꯧꯏ. ꯂꯝꯖꯤꯡꯕꯁꯨ ꯐꯅ ꯁꯥꯡꯂꯤ ꯆꯦꯜꯂꯛꯂꯤꯕꯗꯨ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯎꯞꯅ ꯇꯨꯁꯤꯜꯂꯤ. ꯂꯥꯏꯖꯗꯤ ꯃꯗꯨ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯔꯦ. ꯎꯄꯥꯏ ꯂꯩꯇ ꯑꯣꯛ ꯈꯣꯡꯅ ꯀꯞꯄꯤ. ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯅ ꯀꯞꯄꯤꯗꯨ ꯊꯦꯝꯗꯦ. ꯑꯗꯨꯕꯨ ꯑꯃꯨꯛꯇꯤ ꯂꯥꯏꯖꯗ ꯌꯦꯡꯉꯤ. ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯇꯨꯡꯗ ꯇꯣꯡꯂꯤꯕ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯋꯥ ꯍꯥꯏꯕ ꯉꯝꯖꯗꯦ. ꯈꯔ ꯊꯧꯔꯒ ꯒꯥꯔꯤꯗꯨ ꯁꯠ ꯈꯥꯝꯃꯤ. ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯅꯟꯗꯣꯗ ꯌꯥꯝ ꯊꯨꯅ ꯀꯣꯜ ꯇꯧꯏ. ꯅꯟꯗꯣꯁꯨ ꯌꯥꯝ ꯊꯨꯅ ꯄꯥꯏꯈꯠꯂꯛꯏ. ꯍꯜꯂꯣ ꯕꯕꯥ, ꯀꯗꯥꯏ ꯌꯧꯔꯒꯦ? ꯃꯣꯏꯒꯤ ꯈꯨꯟꯗꯣ ꯍꯥꯏꯖꯤꯟꯕꯗ ꯉꯥꯏꯔꯤ. ꯀꯩꯗꯧꯔꯦ? ꯒꯥꯔꯤꯗꯣ ꯑꯝꯇ ꯈꯥꯝꯃꯨ, ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯀꯦ. ꯑꯗꯨꯗꯒꯤ ꯊꯧꯖꯤꯟꯈ꯭ꯔꯗꯤ ꯅꯦꯠꯋꯥꯛ ꯇꯠꯂꯅꯤ. ꯅꯟꯗꯣꯁꯨ ꯄꯥꯈꯠꯅ, ꯇꯣꯃꯥꯜ, ꯒꯥꯔꯤꯁꯦ ꯑꯝꯇ ꯈꯥꯝꯃꯨꯍꯦ. ꯇꯣꯃꯥꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ. ꯅꯟꯗꯣꯁꯨ ꯄꯨꯟꯁꯤꯕꯗ ꯐꯤꯡꯂꯞ ꯍꯥꯏꯔꯛꯄꯗꯨꯗ ꯐꯣꯟꯗꯨ ꯅꯥꯀꯣꯡꯗ ꯈꯔ ꯍꯦꯟꯅ ꯅꯛꯁꯤꯟꯅ ꯊꯝꯂꯒ, ꯀꯩꯗꯧꯔꯦ ꯁꯅꯥ? ꯕꯕꯥ, ꯑꯇꯩ ꯒꯥꯔꯤ ꯃꯈꯩꯗꯣ ꯌꯨꯝꯗ ꯍꯜꯂꯣꯅ ꯑꯝꯇ ꯍꯥꯏꯈꯣ. ꯀꯔꯤꯒꯤꯅꯣ ꯁꯅꯥ? ꯌꯨꯝꯗ ꯀꯩꯗꯧꯕ ꯌꯥꯎꯔꯦ? ꯌꯨꯝꯒꯤ ꯋꯥ ꯅꯠꯇꯦ ꯕꯕꯥ. ꯅꯃꯧ ꯅꯨꯄꯤꯗꯣ ꯃꯌꯨꯝ ꯌꯧꯗꯕꯤ ꯑꯩꯅ ꯌꯨꯝꯗ ꯑꯃꯨꯛ ꯄꯨꯔꯦ. ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯟꯗꯣꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ. ꯀꯔꯤꯅꯣ ꯁꯅꯥ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯪꯗꯤ ꯀꯅꯥꯒ ꯂꯥꯛꯏꯕ? ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯗꯣ ꯑꯩꯅ ꯑꯣꯏꯔꯛꯏꯅꯤ ꯀꯩꯅꯣ. ꯋꯥꯔꯤ ꯌꯥꯝ ꯂꯩ, ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯂꯥꯛꯑꯣ. ꯅꯃꯧ ꯅꯨꯄꯤꯁꯦ ꯌꯨꯝꯗꯒ ꯄꯨꯁꯤꯜꯂꯔꯣꯏ. ꯂꯝ ꯌꯥꯝ ꯍꯦꯟꯗꯣꯔꯤ. ꯍꯦ, ꯀꯥꯔꯟ ꯇꯧꯅꯨꯀꯣ. ꯃꯤ ꯉꯥꯏꯅꯔꯝꯂꯅꯤ. ꯒꯥꯔꯤꯗꯣ ꯃꯃꯥꯏ ꯊꯨꯅ ꯂꯩꯔꯣ. ꯕꯕꯥ ꯍꯣꯏꯅ ꯆꯪꯂꯒ ꯈꯔ ꯐꯅꯕ ꯍꯥꯏꯕꯤꯔꯝꯃꯣ. ꯅꯃꯧ ꯅꯨꯄꯤꯅ ꯊꯤꯟꯒꯦ ꯌꯥꯗꯦ ꯍꯥꯏꯌꯨ. ꯑꯇꯩ ꯀꯩꯝꯇ ꯍꯥꯏꯔꯨꯅꯨ. ꯁꯅꯥ, ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ. ꯕꯕꯥ, ꯑꯩꯅ ꯁꯤꯔꯤꯁꯦ ꯕꯕꯥ ꯍꯣꯏꯒꯤꯁꯨ ꯃꯥꯏ ꯆꯣꯞꯇꯅꯕꯅꯤ. ꯅꯨꯄꯤꯗꯨꯅ ꯊꯤꯟꯒꯦ ꯌꯥꯗꯦ ꯈꯛꯇꯪ ꯍꯥꯏꯌꯨ, ꯑꯇꯩ ꯍꯥꯏꯗ꯭ꯔꯁꯨ. ꯉꯁꯥꯏꯗꯒꯤ ꯊꯤꯟꯒꯅꯤ ꯍꯥꯏꯅ ꯂꯩꯔꯒ ꯃꯤꯒꯤ ꯃꯆꯥꯗꯣ ꯐꯥꯒꯤꯒꯤ ꯁ꯭ꯇꯥꯏꯜꯗ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯣꯡꯒꯗꯕ ꯊꯕꯛ ꯇꯧꯒꯅꯨ ꯁꯅꯥ. ꯂꯥꯛꯏꯁꯦ ꯏꯃꯥꯟꯅꯕ ꯑꯣꯐꯤꯁꯔꯁꯨ ꯌꯥꯎꯔꯤ. ꯐꯖꯅ ꯁꯨꯝ ꯍꯥꯏꯕꯗ ꯌꯥꯔꯛꯇꯕꯗꯨꯗ ꯄꯨꯟꯁꯤꯕꯁꯨ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ. ꯕꯕꯥ ꯍꯣꯏꯅ ꯌꯥꯝ ꯀꯤꯔꯒꯅ ꯑꯩꯒ ꯂꯥꯏꯖꯒꯁꯦ ꯃꯥꯡꯈ꯭ꯔꯦꯅ ꯍꯥꯏꯔꯝꯃꯨ. ꯑꯩ ꯅꯃꯧ ꯅꯨꯄꯤꯁꯤ ꯄꯨꯔꯒ ꯕꯦꯡꯒ꯭ꯂꯣꯔꯗ ꯆꯠꯈ꯭ꯔꯒꯦ. ꯑꯗꯨꯅ ꯐꯔꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯨ ꯅꯟꯗꯣꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯔꯝꯗꯅ ꯐꯣꯟꯗꯨ ꯁꯠ
ꯊꯝꯈ꯭ꯔ ꯃꯥꯜꯂꯤꯅꯦꯍꯦ ꯑꯁ ꯑꯩꯗꯤ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯆꯥꯎꯕꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯁꯥꯔ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯛꯄ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯅꯟꯗꯣꯅ ꯁꯨꯅꯤꯜꯒ ꯆꯥꯎꯕꯒꯗ ꯂꯤꯔꯝꯃꯤ ꯆꯥꯎꯕꯗꯤ ꯂꯣꯏꯅ ꯈꯪꯕꯅꯤꯅ ꯅꯟꯗꯣꯒ ꯁꯨꯅꯤꯜꯒꯗ ꯊꯦꯝꯖꯤꯜꯂꯛꯏ ꯁꯥꯔ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯁꯅꯥꯅꯁꯨ ꯋꯥꯔꯤ ꯂꯩ ꯍꯥꯏꯔꯕꯅꯤꯅ ꯑꯇꯩ ꯒꯥꯔꯤꯁꯤꯡꯁꯦ ꯊꯥꯗꯣꯛꯈ꯭ꯔꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯨꯝ ꯆꯪꯂꯒ ꯈꯔ ꯐꯖꯅ ꯑꯝꯇ ꯍꯥꯏꯅꯔꯝꯂꯁꯤ ꯁꯨꯅꯤꯜꯁꯨ ꯍꯥꯏꯖꯤꯜꯂꯛꯏ ꯇꯥꯆꯣ ꯁꯅꯥꯒꯤꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯒꯤꯅꯤ ꯃꯥꯅ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯒ ꯑꯣꯏꯔꯒ ꯂꯥꯛꯏꯗꯣ ꯅꯟꯗꯣꯁꯨ ꯐꯣꯟ ꯃꯊꯪ ꯇꯧꯅꯔꯒ ꯅꯨꯄꯤ ꯊꯤꯟꯕ ꯂꯥꯛꯄ ꯒꯥꯔꯤꯁꯤꯡꯗꯨ ꯂꯣꯏꯅ ꯃꯌꯨꯝꯗ ꯍꯜꯍꯟꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯅꯟꯗꯣ ꯍꯣꯏꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯒꯥꯔꯤ ꯑꯅꯤꯗꯨꯒ ꯂꯩꯍꯧꯔꯦ ꯑꯁꯣꯝꯗꯁꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯈꯔ ꯐꯝꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯅꯟꯗꯣ ꯍꯣꯏꯒꯤ ꯒꯥꯔꯤ ꯑꯍꯨꯝꯗꯨ ꯊꯣꯡꯒꯥꯜꯗ ꯃꯊꯪ ꯈꯥꯝꯕꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯁꯅꯥꯍꯜꯂꯤꯕꯣ ꯅꯆꯥꯅꯨꯄꯤꯁꯤ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯐꯩꯍꯦ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯗꯣꯔꯤ ꯀꯗꯥꯏꯗ ꯆꯠꯂꯒ ꯊꯦꯡꯅꯔꯨꯔꯤꯕꯅꯣ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯃꯁꯤ ꯍꯥꯏꯔꯒ ꯑꯍꯟ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯤꯗꯒꯤꯗꯤ ꯅꯣꯏꯁꯨ ꯋꯥꯔꯔꯣꯏꯗ ꯅꯆꯥꯅꯨꯄꯤꯒꯤ ꯃꯄꯥꯟꯗꯒꯤ ꯅꯨꯡꯉꯥꯏꯔꯅꯤ ꯁꯅꯥꯍꯜꯗꯨ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯅꯣꯛꯇ ꯌꯥꯗꯕꯒꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩ ꯊꯕꯥꯒ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯑꯅꯤꯒ ꯊꯣꯡꯖꯤꯟ ꯃꯌꯥꯗꯨꯗ ꯐꯝꯕꯅꯤ ꯑꯍꯟ ꯃꯈꯩꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯊꯕꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯔꯒ ꯂꯣꯏꯅꯔꯒ ꯁꯨꯅꯤꯜ ꯆꯥꯎꯕꯒ ꯅꯟꯗꯣꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯊꯕꯥꯗꯨ ꯄꯨꯛꯅꯤꯡ ꯈꯖꯤꯛ ꯑꯣꯟꯕꯒꯨm ꯇꯧꯏ ꯅꯟꯗꯣꯗꯨ ꯂꯩꯔꯤꯕ ꯑꯍꯟ ꯃꯈꯩꯗꯨꯗ ꯈꯨꯔꯨꯝꯃꯤ ꯑꯍꯟ ꯅꯨꯄꯥ ꯑꯃꯅ ꯌꯥꯔꯦ ꯁꯥꯍꯦꯕꯄꯨ ꯑꯁꯣꯝꯗ ꯐꯛꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯌꯨ ꯅꯟꯗꯣ ꯍꯣꯏꯁꯨ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯆꯪꯁꯤꯟꯗꯨꯅ ꯐꯛꯇꯨꯗ ꯐꯝꯃꯤ ꯁꯅꯥꯍꯜꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯂꯣꯀꯦꯅ ꯁꯥꯔ ꯀꯧꯒꯗ꯭ꯔꯥ ꯀꯔꯤ ꯀꯧꯒꯗꯕꯅꯣ ꯈꯪꯖꯗ꯭ꯔꯦ ꯁꯣꯝꯒꯤꯁꯦ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯄꯥꯅꯤ ꯅꯟꯗꯣꯅ ꯑꯍꯣꯏ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯑꯩ ꯈꯪꯖꯍꯧꯗ꯭ꯔꯦ ꯚꯛꯇꯤ ꯑꯝꯇ ꯑꯁꯤ ꯍꯥꯏꯔꯒ ꯅꯟꯗꯣꯗꯨ ꯁꯅꯥꯍꯜꯗ ꯆꯪꯁꯤꯜꯂꯒ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯈꯨꯔꯨꯝꯃꯤ ꯁꯅꯥꯍꯜꯗꯨ ꯇꯞꯂꯞ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯑꯉꯥꯡ ꯃꯈꯩꯗꯤ ꯀꯌꯥꯝ ꯋꯥꯠꯂꯤ ꯌꯧꯔꯛꯀꯗꯕ ꯅꯟꯗꯣꯗꯨ ꯄꯥꯈꯥꯏꯕ ꯉꯝꯗꯦ ꯅꯥꯛ ꯌꯦꯠꯇ ꯐꯝꯂꯤꯕ ꯆꯥꯎꯕꯒ ꯁꯨꯅꯤꯜꯒꯗ ꯍꯨꯏꯔꯞ ꯌꯦꯡꯉꯤ ꯁꯅꯥꯍꯜꯁꯨ ꯑꯃꯨꯛꯀ ꯍꯪꯖꯤꯜꯂꯛꯏ ꯀꯔꯤ ꯇꯧꯕ ꯌꯥꯎꯕꯒꯤꯅꯣ ꯃꯌꯥꯝꯅ ꯇꯨꯃꯤꯟ ꯂꯩꯅꯔꯤꯁꯤꯕꯣ ꯅꯟꯗꯣꯁꯨ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ ꯁꯨꯝꯗꯧꯕꯅꯤ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯐꯖꯅ ꯍꯥꯏꯕꯅꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯊꯤꯟꯒꯦ ꯌꯥꯗ꯭ꯔꯦ ꯁꯅꯥꯍꯜꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯑꯍꯟꯗꯨꯅ ꯁꯅꯥꯍꯜ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯂꯥꯏꯖꯅ ꯊꯤꯟꯒꯦ ꯌꯥꯗꯦ ꯍꯥꯏꯔꯤꯅꯦ ꯁꯅꯥꯍꯜꯗꯨ ꯍꯥꯟꯅ ꯁꯥꯎꯅ ꯂꯩꯕꯒ ꯂꯥꯏꯖꯅ ꯊꯤꯟꯒꯦ ꯌꯥꯗꯦ ꯍꯥꯏꯕꯗꯨꯗ ꯕ꯭ꯔꯪ ꯍꯧꯔꯒ ꯁꯧꯒꯠꯂꯛꯏ ꯑꯩꯈꯣꯏꯕꯨ ꯂꯥꯏꯔꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕꯁꯨ ꯇꯧꯕꯤꯒꯅꯨ ꯑꯉꯥꯡꯗꯣ ꯐꯖꯅ ꯊꯦꯝꯂꯒ ꯊꯤꯟꯕꯤꯔꯛꯎ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯈꯟꯅꯁꯤ ꯅꯟꯗꯣꯅ ꯑꯗꯨꯝꯅ ꯈꯟꯕꯤꯒꯅꯨ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕꯒꯤ ꯀꯩꯝꯇ ꯈꯟꯗꯦ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯇꯁꯦꯡꯅ ꯊꯤꯟꯒꯦ ꯌꯥꯗꯕꯅꯤ ꯁꯅꯥꯍꯜꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯏꯃꯨꯡꯗ ꯐꯝꯂꯤꯕ ꯊꯕꯥꯗꯨ ꯁꯠ ꯍꯥꯏꯖꯤꯜꯂꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯒ ꯃꯆꯤꯟ ꯍꯪꯕꯤꯔꯨꯆꯣ ꯑꯗꯨꯗ ꯌꯥꯗ꯭ꯔꯒꯗꯤ ꯅꯨꯄꯥ ꯃꯌꯨꯝꯅ ꯊꯣꯛꯄ ꯇꯧꯕꯤꯈ꯭ꯔꯣ ꯑꯩꯈꯣꯏꯗ ꯀꯔꯤꯝꯇ ꯍꯥꯏꯕꯤꯔꯛꯀꯅꯨ ꯊꯕꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯍꯜꯁꯨ ꯊꯕꯥꯗ ꯉꯛꯅ ꯌꯦꯡꯈꯠꯂꯛꯏ ꯊꯕꯥꯒꯤ ꯋꯥꯇꯥꯗꯨ ꯁꯥꯎꯕ ꯃꯥꯟꯕꯗꯨꯗ ꯑꯍꯟꯗꯨꯅ ꯊꯦꯝꯖꯤꯜꯂꯛꯏ ꯉꯥꯏꯈꯣ ꯑꯗꯨꯝꯅꯁꯨ ꯍꯥꯏꯒꯅꯨ ꯊꯕꯥ ꯅꯣꯏ ꯁꯥꯎꯒꯠꯀꯅꯨ ꯅꯆꯥꯅꯨꯄꯤꯗꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯐꯖꯕ ꯊꯕꯛ ꯅꯠꯇꯦ ꯍꯟꯗꯛꯇꯤ ꯊꯕꯥꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯁꯅꯥꯍꯜꯅ ꯈꯨꯝꯂꯛꯏ ꯐꯖꯕ ꯋꯥꯐꯝ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯃꯥꯃ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯄꯥ ꯑꯩꯕꯨ ꯌꯣꯟꯊꯣꯛꯄ ꯉꯝꯕꯤ ꯏꯆꯥꯅꯤ ꯑꯩ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯔꯣꯏ ꯅꯨꯄꯥ ꯃꯌꯨꯝꯅ ꯐꯅꯕ ꯁꯤꯟꯕꯤꯈ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯍꯜꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ ꯁꯅꯥꯍꯜꯒꯤ ꯃꯇꯧꯗꯨꯗ ꯅꯟꯗꯣꯒ ꯁꯨꯅꯤꯜꯒꯁꯨ ꯈꯪꯌꯦꯡ ꯌꯦꯡꯅꯩ ꯁꯅꯥꯍꯜꯅ ꯁꯥꯎꯔꯒ ꯆꯪꯈꯤꯕꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯊꯕꯥꯗꯨ ꯌꯥꯝ ꯐꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥꯅ ꯁꯥꯎꯔꯁꯨ ꯏꯆꯥꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯊꯤꯟꯕꯤꯔꯛꯎ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯁꯨ ꯑꯩꯈꯣꯏꯕꯨ ꯆꯣꯞꯇꯅꯕ ꯇꯧꯔꯛꯀꯗꯕꯅꯤ ꯊꯕꯥꯅ ꯈꯤꯇꯪ ꯍꯥꯏꯕꯗ ꯅꯟꯗꯣꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯕꯤꯒꯅꯨ ꯑꯩꯅ ꯈꯪꯅ ꯁꯨꯝ ꯇꯧꯖꯔꯛꯀꯦ ꯃꯄꯥꯁꯦ ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯤ ꯏꯕꯦꯝꯃꯅ ꯈꯔ ꯊꯦꯝꯖꯤꯟꯕꯤꯌꯨ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯃꯧꯒꯤ ꯋꯥ ꯇꯥꯔꯨꯈꯤꯒꯦ ꯑꯗꯨꯒ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ ꯅꯟꯗꯣꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯍꯟ ꯅꯨꯄꯥ ꯑꯃꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯂꯦꯡꯕꯤꯈꯤꯕ ꯌꯥꯔꯅꯤ ꯅꯟꯗꯣꯅ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯅꯟꯗꯣ ꯍꯣꯏꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯒ ꯂꯥꯛꯏ ꯑꯁꯣꯝꯗꯁꯨ ꯔꯥꯁꯤꯗꯨ ꯃꯩ ꯍꯧꯅ ꯁꯥꯎꯏ ꯐꯤꯔꯣꯜꯗꯨ ꯍꯣꯡꯗꯣꯛꯇꯕ ꯃꯈꯩ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯏꯁꯧ ꯂꯥꯡꯂꯛꯏ ꯑꯩꯈꯣꯏꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯥꯟꯅꯕ ꯌꯥꯕ ꯃꯤꯔꯣ ꯂꯝꯕꯤꯃꯛꯀꯤ ꯁꯛꯇꯥꯅꯦ ꯈ꯭ꯋꯥꯡ ꯅꯥꯕ ꯃꯈꯩ ꯆꯠꯂꯒ ꯌꯧꯔꯝꯗꯥꯏꯗ ꯍꯜꯂꯣ ꯀꯥꯏꯅ ꯏꯃꯨꯡꯁꯦ ꯃꯥꯅ ꯄꯥꯜꯂꯦ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛꯁꯤ ꯃꯉꯥꯏꯈ꯭ꯔꯦ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯎꯔꯨ ꯂꯩꯗꯨꯅ ꯆꯠꯂꯤꯕꯁꯦ
Rasidu yam thuna halakpaduda Ritadu prap changsilaklaga Madam kaidobu yaurage yam thuna halaida Ho nupi thinbane haina chalagane nupi dugi mayum yaudringaida nupi do halaga puraga laedana Ritadu ngakna Rasigi manakta satfam tharaktuna Kaino haisibu madam ai gyan taba ngamdre Rasidu fidu lagthoklaga Ritada khanglangsilaga Ho kari tawrabano khangde noi sanaduna ne maudo amuk halaga puraga lae haiba phagi pharangi type ꯑꯩꯈꯣꯏꯁꯤꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯊꯝꯕꯤꯔꯦ ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏꯔꯛꯈꯤꯗꯧꯔꯤ ꯔꯤꯇꯥꯗꯨ ꯏꯉꯛꯉꯛꯅ ꯃꯧꯗꯤ ꯔꯥꯁꯤꯁꯨ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯈꯪꯗꯦ ꯐꯤꯗꯨ ꯊꯨꯞꯆꯤꯜꯂꯨ ꯑꯩꯅꯦ ꯃꯥꯏꯁꯦ ꯑꯝꯇ ꯇꯥꯔꯨꯈꯤꯒꯦ ꯅꯨꯄꯤ ꯊꯤꯔꯤꯕꯅꯤ ꯍꯥꯏꯅ ꯈꯤꯇꯁꯨ ꯃꯑꯣꯡ ꯇꯥꯕ ꯏꯖꯠ ꯂꯩꯕ ꯏꯃꯨꯡꯁꯤꯒ ꯆꯥꯟꯅꯕ ꯅꯨꯄꯤ ꯊꯤꯔꯛꯎꯗꯅ ꯑꯗꯨꯁꯨ ꯅꯠꯇꯕ ꯈꯨꯡꯒꯪ ꯅꯨꯄꯤ ꯂꯨꯋꯥꯎꯕꯤ ꯑꯃ ꯄꯨꯁꯤꯜꯂꯛꯂꯒ ꯑꯆꯧ ꯑꯁꯥꯡ ꯁꯥꯗꯅ ꯃꯤꯒꯤ ꯑꯗꯨꯛ ꯌꯥꯝꯕ ꯃꯤꯌꯥꯝꯗꯨ ꯂꯣꯏꯅ ꯍꯜꯍꯟꯕ ꯁꯨꯃꯥꯏꯅ ꯇꯧꯕꯕꯨ ꯀꯅꯥ ꯌꯥꯎꯒꯦ ꯑꯗꯨꯃꯥꯏꯅ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯇꯧꯒꯗꯕ ꯁꯔꯨꯛꯇꯤꯅꯦ ꯃꯌꯥꯝꯁꯦ ꯆꯠꯂꯝꯗꯕꯅ ꯐꯩ ꯅꯣꯏ ꯁꯔꯒꯤ ꯃꯥꯏ ꯆꯣꯞꯀꯅꯤ ꯑꯗꯨꯛ ꯂꯥꯞꯄ ꯂꯝꯗꯨꯗ ꯂꯝꯕꯤ ꯈꯨꯐꯠꯇꯗꯨꯒ ꯏꯀꯥꯏꯖꯩ ꯑꯩꯈꯣꯏ ꯔꯥꯁꯤꯗꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯣꯏꯒꯤ ꯀꯥꯗꯨꯗ ꯆꯪꯈꯤꯕꯗꯨ ꯑꯍꯦꯟꯕꯁꯨ ꯍꯥꯏꯐꯦꯠ ꯇꯥꯕꯗꯨꯗ ꯔꯤꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯅꯦꯅꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯁꯥꯎꯔꯒ ꯆꯪꯈ꯭ꯔꯤꯁꯤꯕꯣ ꯑꯁꯤꯕꯨ ꯃꯥꯒꯤ ꯃꯆꯤꯡꯗꯣ ꯂꯥꯛꯇꯅ ꯂꯝꯕꯤꯗꯒꯤ ꯍꯜꯂꯛꯑ ꯆꯥꯂꯣ ꯔꯤꯇꯥꯗꯨ ꯐꯤꯗꯨ ꯊꯨꯞꯆꯤꯟꯅ ꯃꯦꯗꯥꯝꯒꯗꯤ ꯁꯥꯎꯅꯔꯛꯇꯕ ꯃꯥꯜꯂꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯅꯨꯄꯤ ꯊꯤꯟꯕ ꯆꯠꯄꯗꯨ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯧꯗꯕꯤꯗ ꯅꯪ ꯗꯥꯆꯧꯅ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯑꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯍꯥꯏꯔꯝꯃꯤ ꯔꯤꯇꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯦꯟꯕꯗꯨ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯂꯒ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯗꯥꯆꯧꯗ ꯑꯩ ꯐꯣꯟ ꯑꯝꯇ ꯇꯧꯒꯦꯅꯦ ꯍꯣꯏꯅꯦ ꯑꯝꯇ ꯇꯧꯔꯒ ꯍꯪꯉꯨꯅꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯁꯅꯥꯅ ꯇꯧꯔꯤꯁꯤꯕꯣ ꯑꯍꯦꯟꯕꯁꯨ ꯌꯥꯝ ꯊꯨꯅ ꯄꯨꯟꯁꯤꯕꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯏ ꯄꯨꯟꯁꯤꯕꯁꯨ ꯄꯥꯏꯈꯠꯂꯛꯏ ꯍꯜꯂꯣ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯀꯔꯤꯅꯣ ꯇꯥꯔꯤ ꯄꯥꯎꯁꯤꯕꯣ ꯄꯨꯟꯁꯤꯕꯁꯨ ꯃꯣꯡ ꯍꯥꯗꯅ ꯈꯨꯝꯂꯛꯏ ꯍꯦꯟꯕ ꯅꯪ ꯐꯣꯟ ꯇꯧꯔꯛꯄ ꯌꯥꯝ ꯐꯔꯦ ꯑꯩ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯍꯣꯇꯦꯜꯗ ꯂꯩꯔꯝꯃꯨ ꯄꯦꯜꯂꯦꯍꯦ ꯑꯣꯏꯕ ꯗꯥꯆꯧ ꯍꯣꯇꯦꯜꯗ ꯅꯠꯇ꯭ꯔꯁꯨ ꯌꯨꯝꯗ ꯁꯨꯝ ꯊꯧꯖꯤꯜꯂꯛꯑꯣ ꯍꯦꯟꯕ ꯑꯩꯅ ꯍꯥꯏꯕꯗꯨꯃꯨꯛ ꯇꯧꯔꯦ ꯅꯇꯩꯃꯁꯦ ꯌꯥꯝ ꯂꯝꯍꯦꯜꯂꯤ ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎꯗꯤ ꯍꯣꯇꯦꯜꯗ ꯀꯅꯥꯝ ꯈꯪꯍꯟꯗꯅ ꯂꯩꯒꯦ ꯍꯦꯔꯣ ꯃꯥꯁꯤꯗꯨꯗꯤ ꯍꯦꯟꯃꯜꯂꯦ ꯍꯣꯏ ꯑꯩ ꯂꯩꯔꯝꯂꯒꯦ ꯑꯗꯣ ꯉꯁꯤꯗꯤ ꯅꯣꯏ ꯑꯅꯤ ꯆꯪꯕ ꯉꯝꯂꯣꯏꯀꯣ ꯌꯨꯝꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯨꯝꯖꯒꯦ ꯍꯣꯏ ꯊꯝꯃꯣ ꯌꯥꯔꯦ ꯁꯣꯝꯗ ꯄꯨꯟꯁꯤꯕꯁꯨ ꯂꯩꯁꯥꯕꯤ ꯃꯈꯩꯗꯨ ꯃꯌꯨꯝꯗ ꯊꯤꯜꯂꯝꯂꯒ ꯑꯍꯦꯟꯕꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯍꯣꯇꯦꯜꯗ ꯑꯣꯏꯅ ꯂꯥꯛꯂꯤ ꯂꯥꯏꯖꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯞꯄ ꯂꯦꯞꯇꯦ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯦ ꯒꯥꯔꯤꯗꯨ ꯍꯦꯛ ꯈꯥꯝꯕꯒ ꯌꯥꯝ ꯊꯨꯅ ꯀꯨꯝꯊꯩ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯈꯣꯏꯁꯥꯎꯅꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯊꯩ ꯂꯥꯏꯖꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯦ ꯀꯞꯄꯗꯨꯁꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯑꯉꯥꯎꯕꯤꯒꯨꯝ ꯄꯨꯟꯁꯤꯕꯅ ꯆꯤꯡꯕ ꯃꯥꯏꯀꯩꯗ ꯑꯗꯨꯃꯛ ꯇꯨꯡ ꯏꯜꯂꯤ ꯄꯨꯟꯁꯤꯕꯁꯨ ꯍꯟꯅ ꯌꯦꯡꯗꯅ ꯂꯥꯏꯖꯕꯨ ꯆꯤꯡꯂꯒ ꯄꯨꯔꯛꯏ ꯔꯨꯝꯗꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯐꯃꯨꯡꯗꯨꯗ ꯂꯥꯏꯖꯕꯨ ꯏꯟꯁꯤꯜꯂꯝꯂꯒ ꯌꯥꯝ ꯊꯨꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯊꯣꯡꯗꯨ ꯊꯤꯡꯖꯤꯜꯂꯒ ꯃꯄꯥꯟꯗ ꯂꯣꯛ ꯇꯧꯁꯤꯜꯂꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯊꯣꯡꯗꯨꯗ ꯉꯥꯊꯔꯒ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯩ ꯑꯍꯦꯟꯕꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯗꯥꯆꯧ ꯅꯪ ꯐꯣꯟꯗꯤ ꯄꯨꯟꯁꯤꯕꯁꯨ ꯃꯈꯨꯠꯇꯨꯅ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠꯇ ꯇꯥꯞ ꯄꯥꯏꯔꯒ ꯑꯁ ꯐꯣꯟꯗꯨ ꯔꯨꯝꯗ ꯂꯩꯍꯧꯔꯦ ꯕꯕꯥ ꯍꯣꯏꯁꯨ ꯌꯧꯁꯤꯜꯂꯛꯑꯦ ꯍꯥꯏꯔꯦ ꯏꯇꯩꯃꯗꯨ ꯀꯞꯍꯧꯗꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯀꯞꯍꯧꯗ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯅꯟꯗꯨ ꯍꯣꯏꯁꯨ ꯃꯔꯤ ꯆꯪꯂꯛꯏ ꯁꯅꯥ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯄꯨꯟꯁꯤꯕꯗꯨ ꯃꯣꯡ ꯍꯥꯗꯅ ꯕꯕꯥ ꯅꯨꯄꯤ ꯃꯌꯨꯝꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯃꯄꯥꯗꯨ ꯌꯥꯝꯅ ꯁꯥꯎꯏ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯣ ꯍꯥꯏꯔꯛꯏ ꯄꯨꯟꯁꯤꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯕꯥꯁ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯕꯁꯨ ꯁꯨꯅꯤꯜꯗꯨ ꯃꯔꯛ ꯊꯠꯂꯛꯏ ꯁꯅꯥ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯨꯄꯤ ꯊꯤꯟꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯝꯒꯅꯤ ꯃꯄꯥꯗꯨꯅ ꯁꯥꯎꯔꯁꯨ ꯃꯃꯥꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯋꯥ ꯑꯃꯇꯪ ꯍꯪꯂꯒ ꯂꯨꯍꯣꯡꯁꯦ ꯍꯥꯏꯔꯤ ꯑꯁꯤꯅ ꯀꯝꯗꯧꯁꯤꯕ ꯗꯥꯆꯧ ꯃꯗꯨꯅ ꯏꯃꯧ ꯅꯨꯄꯤꯗꯨꯗ ꯍꯪꯕ ꯇꯥꯕꯅꯤꯗꯅ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯀꯀꯥ ꯅꯨꯄꯤꯁꯦ ꯊꯤꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯥꯒꯤ ꯋꯥ ꯇꯥꯔꯒꯨꯝꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯣꯝꯗ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ ꯑꯁꯤꯗ ꯕꯕꯥ ꯍꯣꯏ ꯀꯀꯥ ꯍꯣꯏꯅ ꯌꯥꯗ꯭ꯔꯒꯅ ꯑꯩ ꯂꯥꯏꯖꯕꯨ ꯄꯨꯔꯒ ꯕꯦꯡꯒ꯭ꯂꯣꯔꯗ ꯆꯪꯈ꯭ꯔꯒꯦ ꯅꯟꯗꯨꯅ ꯑꯃꯨꯛ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯃꯧꯁꯤ ꯌꯨꯝꯗ ꯊꯤꯟꯒꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯕꯁꯤꯕꯣ ꯆꯥꯎꯕꯗꯨ ꯃꯔꯛ ꯐꯠꯊꯠꯂꯛꯏ ꯁꯅꯥ ꯁꯤ ꯌꯧꯔꯗꯤ ꯅꯪ ꯂꯣꯠꯂꯨꯔꯅꯨ ꯆꯥꯎꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯟꯗꯨꯒ ꯁꯨꯅꯤꯜꯒꯗꯨ ꯆꯥꯎꯕꯗ ꯉꯛꯅ ꯌꯦꯡꯂꯒ ꯀꯔꯤꯅꯣ ꯆꯥꯎꯕ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯅꯥ ꯅꯪꯅ ꯂꯣꯠꯂꯤꯁꯤꯅ ꯑꯍꯦꯟꯕꯁꯨ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯛꯏ ꯄꯨꯟꯁꯤꯕꯁꯨ ꯇꯨꯃꯤꯟꯅ ꯉꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯕꯕꯥ ꯀꯀꯥ ꯅꯃꯧ ꯅꯨꯄꯤꯁꯦ ꯃꯁꯥꯅ ꯌꯥꯔꯒ ꯆꯦꯜꯂꯛꯄ ꯅꯠꯇꯦ ꯑꯩꯅ ꯃꯥꯕꯨ ꯄꯥꯝꯃꯟꯕꯒꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯁꯤꯃꯟꯕꯒꯤ ꯐꯥꯔꯒ ꯆꯦꯜꯂꯛꯄꯅꯤ ꯅꯟꯗꯨꯁꯨ ꯄꯤꯁꯨꯝꯗꯨ ꯈꯪꯆꯨꯛ ꯁꯨꯛꯆꯤꯜꯂꯒ ꯀꯔꯤ ꯍꯥꯏꯕ ꯁꯅꯥ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯉꯦ ꯕꯕꯥ ꯔꯨꯝ ꯑꯃꯗ ꯐꯖꯅ ꯆꯪꯂꯒ ꯁꯥꯟꯅꯁꯤ
ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯨ ꯃꯥꯡ ꯊꯥꯔꯒ ꯆꯠꯈꯤ ꯃꯌꯥꯝꯗꯨꯁꯨ ꯏꯟꯅꯔꯛꯏ ꯑꯁꯨꯝꯅ ꯔꯨꯝ ꯑꯃꯗ ꯆꯪꯗꯨꯅ ꯃꯌꯥꯝ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯤ ꯄꯨꯟꯁꯤꯕꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯅꯟꯗꯣꯒ ꯁꯨꯅꯤꯜꯒꯗ ꯂꯤꯔꯝꯃꯤ ꯂꯥꯏꯖꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯅꯟꯗꯣꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯕ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯇꯧꯏ ꯄꯨꯟꯁꯤꯕꯁꯨ ꯋꯥꯔꯤꯗꯨ ꯂꯤꯕ ꯂꯣꯏꯁꯤꯜꯂꯛꯏ ꯕꯥ ꯑꯗꯨꯅ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ ꯃꯥꯕꯨ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯊꯝꯕꯁꯨ ꯄꯥꯝꯗ꯭ꯔꯦ ꯃꯥ ꯑꯩ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯃꯥꯟꯅꯩ ꯕꯕꯥ ꯑꯩ ꯃꯥꯕꯨ ꯊꯥꯗꯣꯛꯄ ꯉꯝꯂꯔꯣꯏ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕꯒꯤ ꯃꯥꯅ ꯑꯩꯕꯨ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯈꯜꯂꯕꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨꯗꯤ ꯑꯩꯅ ꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯈꯠꯄꯤꯔꯒꯦ ꯕꯕꯥ ꯌꯨꯝꯁꯤꯒꯤ ꯑꯃꯗꯤ ꯕꯕꯥꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯅꯃꯧ ꯅꯨꯄꯤꯁꯦ ꯃꯇꯤꯛ ꯆꯥꯗꯦ ꯈꯜꯂꯝꯒꯅꯤ ꯑꯗꯨꯕꯨ ꯕꯕꯥ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯖꯁꯦ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯅ ꯈꯟꯖꯩ ꯃꯥ ꯅꯠꯇꯕ ꯑꯍꯦꯟꯕ ꯀꯅꯥꯝꯇ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯂꯩꯇꯦ ꯕꯕꯥ ꯅꯆꯥꯒꯤ ꯊꯃꯣꯏꯅ ꯄꯥꯝꯅ ꯈꯣꯏꯗꯥꯅ ꯄꯨꯔꯛꯂꯕ ꯅꯃꯧꯅꯤ ꯑꯗꯨꯅ ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯊꯨꯖꯤꯟꯁꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯥꯗ ꯑꯃꯨꯛ ꯊꯤꯜꯂꯨꯔꯗꯤ ꯅꯃꯧ ꯅꯨꯄꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕꯅꯤꯅ ꯂꯝꯖꯤꯡꯕ ꯅꯠꯇ꯭ꯔꯒ ꯂꯨꯌꯨꯝꯕꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯇꯥꯈ꯭ꯔꯅꯤ ꯑꯁꯨꯛ ꯋꯥꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤꯁꯤꯗ ꯆꯩꯅꯥ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯤꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ ꯕꯕꯥ ꯂꯨꯍꯣꯡꯕꯁꯤ ꯊꯨꯖꯤꯟꯁꯦ ꯅꯨꯄꯤ ꯃꯌꯨꯝꯗ ꯍꯥꯏꯗꯣꯛꯄꯤꯔꯨꯆꯣ ꯑꯁꯤꯃꯇꯗꯤ ꯌꯥꯕꯤꯌꯣ ꯕꯕꯥ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯟꯗꯣꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯦꯔꯥ ꯅꯟꯗꯣ ꯑꯩꯒꯤ ꯏꯆꯥꯅ ꯑꯗꯨꯛ ꯄꯥꯝꯖꯕ ꯈꯣꯏꯗꯥꯅ ꯄꯨꯔꯛꯄ ꯏꯃꯧꯕꯨ ꯃꯣꯏꯅ ꯀꯥꯔꯟ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯅꯟꯗꯣꯗꯨ ꯁꯨꯅꯤꯜꯗ ꯌꯦꯡꯂꯒ ꯁꯨꯅꯤꯜ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯍꯥꯏꯗꯣꯛꯂꯨꯁꯤ ꯍꯌꯦꯡ ꯄꯥꯟꯖꯤ ꯑꯐꯕ ꯑꯃ ꯇꯥꯟꯅꯔꯒꯅꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯒꯅꯤ ꯇꯥꯆꯧ ꯅꯟꯗꯣꯁꯨ ꯄꯨꯟꯁꯤꯕꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ ꯏꯆꯥꯅ ꯄꯥꯝꯕ ꯅꯨꯄꯤꯅꯤ ꯏꯄꯥꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯅꯪꯅ ꯂꯥꯏꯖꯕꯨ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯅ ꯈꯟꯕꯒꯨꯝꯅ ꯕꯕꯥꯅꯁꯨ ꯑꯩꯒꯤ ꯏꯃꯧ ꯂꯥꯏꯖ ꯌꯨꯝꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕꯤ ꯏꯃꯧꯅꯤ ꯈꯜꯂꯤ ꯕꯕꯥ ꯃꯤꯒꯤꯁꯨ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯔꯒ ꯂꯥꯛꯂꯤꯕꯅꯤꯅ ꯈꯔ ꯊꯦꯝꯅꯧꯗꯅ ꯂꯣꯏꯅꯧ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯕꯒꯤ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ ꯂꯩꯃꯤꯟꯅꯔꯒꯅꯦ ꯃꯔꯥꯏ ꯅꯨꯡꯁꯤꯅꯔꯛꯀꯅꯤ ꯀꯦꯝ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛ ꯏꯃꯧ ꯅꯨꯄꯤꯗꯣ ꯀꯟꯅ ꯁꯦꯟꯅꯧ ꯕꯕꯥꯅꯦ ꯅꯨꯄꯤ ꯃꯌꯨꯝꯗ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯈꯤꯒꯦ ꯅꯟꯗꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯦꯟꯕꯗꯨ ꯈꯨꯕꯥꯛꯀ ꯈꯨꯔꯒ ꯀꯥꯔꯦꯟ ꯇꯥꯁꯤꯜꯂꯛꯏ ꯑꯩꯈꯣꯏ ꯕꯕꯥ ꯁꯕꯥꯁ